ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯕ ꯎꯔꯛꯂꯤ꯫ ꯌꯨꯔꯣꯞꯇꯒꯤ ꯍꯧꯔꯒ ꯑꯦꯁꯤꯌꯥ, ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯩꯊꯦꯡꯁꯤꯡ ꯎꯕ ꯐꯪꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯑꯣꯏꯅꯁꯨ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯤ꯫ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯏꯅꯔꯖꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯐꯥꯎꯕ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯋꯥꯔ ꯏꯀꯣꯅꯣꯃꯤ ꯑꯃꯗ ꯑꯣꯟꯊꯗꯨꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯦꯖꯔꯃꯦꯟ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯌꯥꯝꯂꯤꯕ ꯃꯈꯩ ꯁ꯭ꯇꯣꯔ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯣꯛ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯛꯂꯤꯕ ꯏꯅꯔꯖꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯔꯤꯂꯪꯀꯥ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯄꯤꯛꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯦꯁꯅꯦꯜ ꯐ꯭ꯌꯨꯜ ꯄꯥꯁ ꯍꯥꯏꯕ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯄꯥꯁ ꯑꯃ ꯄꯤꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯥꯔ ꯑꯣꯅꯔꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯂꯤꯇꯔ 15ꯗꯒꯤ ꯍꯦꯟꯅ ꯂꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯎ ꯂꯤꯇꯔ 10ꯗꯒꯤ ꯍꯦꯟꯅ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯥꯁ ꯑꯁꯤꯗ QR ꯀꯣꯗ ꯑꯃ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯇꯧꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃꯗꯁꯨ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯗ ꯏꯚꯟ ꯒꯥꯔꯤ ꯅꯝꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯅꯧꯅ ꯄꯨꯔꯛꯇꯨꯅ ꯅꯣꯡꯃꯅ ꯑꯣꯗ ꯅꯝꯕꯔꯒꯤ ꯑꯣꯏꯕ ꯒꯥꯔꯤ ꯈꯛꯇꯃꯛ ꯊꯧꯕ ꯌꯥꯕ, ꯅꯣꯡꯉꯥꯜꯂꯒꯅ ꯏꯚꯟ ꯅꯝꯕꯔꯒꯤ ꯑꯣꯏꯕ ꯒꯥꯔꯤꯁꯤꯡ ꯈꯛꯇꯃꯛ ꯊꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯟꯗꯨꯅ ꯊꯝꯂꯒ ꯂꯥꯛꯀꯗꯧꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ꯫ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯣꯏꯅ ꯀꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯚꯨꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯍꯦꯟꯕꯗ ꯌꯣꯟꯊꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯐꯨꯗꯀꯤ ꯑꯣꯏꯕ ꯁꯥꯔꯚꯤꯁ, ꯏꯁꯦꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯨꯅ ꯃꯈꯣꯏꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯑꯦꯅꯔꯖꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯔꯛꯅꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯐꯪꯕꯅꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯅ ꯊꯝꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗ ꯌꯥꯗꯨꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ USA ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯁꯦꯛꯇꯔꯗ ꯆꯠꯊꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯐꯥꯏꯅꯦꯜ ꯕ꯭ꯂꯣꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯈꯥꯔꯛ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯐꯥꯏꯅꯦꯜ ꯕ꯭ꯂꯣ ꯑꯁꯤꯗ ꯀꯦꯞꯆꯔ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯕꯨ ꯊꯨꯒꯥꯏꯔꯛꯄ ꯐꯪꯁꯟ ꯇꯧꯍꯟꯗꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯒ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯈꯥꯛ ꯑꯥꯏꯂꯦꯟ ꯑꯁꯤ ꯍꯦꯛ ꯂꯧꯁꯤꯟꯈꯤꯕꯒ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯇꯝꯊꯤꯒꯗꯧꯔꯤꯕꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯇꯨꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯟꯇ ꯇꯨꯔꯣꯏ, ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ USAꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯈꯥꯔꯛ ꯑꯥꯏꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯏꯅꯔꯖꯤ ꯁꯦꯛꯇꯔꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯏꯔꯥꯟ ꯏꯟꯚꯦꯖꯟ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯏꯔꯥꯟꯅ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯨꯅ ꯔꯦꯗ ꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯒ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯌꯦꯃꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯔꯤꯕ
ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯔꯦꯗ ꯁꯤꯗ ꯂꯥꯛꯄ ꯀꯟꯇꯦꯅꯔꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯔꯒꯅꯤ, ꯃꯄꯨꯡ ꯐꯥꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯦ, LPG ꯐꯪꯗ꯭ꯔꯦ, ꯊꯥꯎ ꯃꯃꯜ ꯇꯥꯡꯈꯠꯂꯦ, ꯐꯪꯂꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯍꯧꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯌꯦꯃꯟꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁꯣꯃꯥꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯧꯅ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤꯕ ꯁꯣꯃꯥꯂꯤꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯔꯦꯗ ꯁꯤ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯁꯤꯡꯒ ꯁꯣꯃꯥꯂꯤꯂꯦꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯤꯝꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯕ꯭ꯂꯣꯛ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯔꯨꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯣꯂꯥꯞꯁ ꯇꯧꯗꯨꯅ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯍꯟꯊꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯂꯩꯔꯤ꯫ ꯄꯤꯁ ꯗꯤꯜ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯐꯥꯎꯕ ꯌꯧꯅꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡ ꯊꯝꯂꯤ, ꯄꯣꯏꯟꯠ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯀꯥꯎꯟꯇꯔ ꯄꯣꯏꯟꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯌꯥꯅꯕ ꯄꯨꯔꯛꯇꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯤꯁꯀꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯁꯤꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯨ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯅꯤꯄꯣꯂꯔ ꯑꯣꯏꯅ ꯃꯊꯟꯇ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯝꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯇ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯒꯗꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯗꯤ, UAE, ꯗꯨꯕꯥꯏꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁꯇ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯧ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯨ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯁꯤ ꯊꯨꯒꯥꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟꯅ ꯌꯥꯝꯅ ꯐꯣꯡꯅ ꯉꯁꯤ ꯁ꯭ꯇꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯃꯝꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯒꯠꯂꯛꯄ, ꯔꯦꯟꯖ ꯍꯦꯟꯅ ꯁꯥꯡꯅ ꯀꯥꯞꯄ ꯌꯥꯔꯛꯄ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯐꯥꯎꯕ ꯗꯤꯕꯦꯂꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯕꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯦ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯊꯅꯕꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯆꯍꯤ 8ꯀꯤ ꯃꯊꯛꯇꯕꯨ ꯂꯥꯟꯈꯠꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯟꯃꯤ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯜ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯋꯥꯐꯝ ꯈꯔ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯃꯌꯥꯝꯕꯨꯁꯨ ꯄꯨꯟꯅ ꯂꯨꯞꯄꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯍꯣꯇꯤꯁ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯗ ꯁꯤ ꯐꯥꯎꯕ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯥꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯗꯣꯛꯇꯨꯅ ꯌꯨꯑꯦꯁꯅ ꯆꯠꯊꯔꯛꯂꯤꯕ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯏꯔꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯛꯄ ꯇꯥꯔꯒꯗꯤ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯏꯁꯤꯡ ꯐꯪꯂꯛꯇꯕ ꯗꯤꯁꯦꯂꯤꯅꯦꯁꯟ ꯄ꯭ꯂꯥꯟꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯊꯨꯒꯥꯏꯔꯛꯄ, ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯈꯤꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯠ ꯀꯦꯕꯜꯁꯤꯡ ꯑꯁꯤ ꯏꯔꯣꯜꯅꯨꯡꯗ ꯄꯨꯔꯤꯕ ꯀꯦꯕꯜ ꯋꯥꯌꯔꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯀꯛꯊꯠꯈꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯅꯦꯠ ꯕ꯭ꯂꯦꯛꯑꯥꯎꯠꯀꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯁꯤꯒ ꯑꯃꯨꯛ ꯃꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ
ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯍꯥꯠꯈ꯭ꯔꯦ, ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯑꯃꯁꯨꯡ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯁꯦꯠꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒ ꯃꯁꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯣꯏꯊꯣꯛꯄꯁꯤꯡ ꯑꯗꯨ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯆꯍꯤ 40 ꯍꯦꯟꯅ ꯗꯦꯕꯂꯞ ꯇꯧꯔꯝꯕ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ IRGCꯒꯤ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯅ ꯍꯥꯏ ꯀꯃꯥꯟꯒꯤ ꯍꯥꯏꯕꯗꯤ ꯇꯦꯍꯔꯥꯟꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯑꯗꯨ ꯇꯧꯔꯛꯑꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯃꯥꯟ ꯉꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯈꯣꯏꯅꯕꯨ ꯊ꯭ꯔꯦꯠ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯇꯦꯛ ꯆꯠꯊꯅꯤꯡꯕ ꯑꯁꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤꯕ ꯑꯁꯤꯅꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯠꯂꯕ ꯐꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨ ꯑꯦꯁꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ, ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕ ꯇꯥꯔꯒꯁꯨ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯕ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫